Suga mari lenana consultative meeting pangthoknaba sem sakre. Kuki jo singi makoigi oiba propaganda gi manung chana MLA fawbo yauna suspension of operation suga mari lenana consultative meeting pangthoknaba sem sakre hairi. Hiramasigi matangda Jo United ki secretary Dr. BL ngahak thangna tha sigi tang anida thokiba Cherolamagi matung ina CSO Kuki jo MLA singa masung suga mari lainana makok thongbu singa puna tha sigi anida Mizoram gi Aizolda consultative meeting pangthoknaba matam lepki adubu state atuda akanba moongda nong leptana chubana maram oiraga meeting pangthokani toramba du tokhi Consultative meeting yaithokpagi warep adu tha sigi tang anida Churasampur district headquarter da laiba Kuki NP Manipur Kim gi office ta pangthoknaba cabinet meeting da laukhibani hairi meeting adu da Jo United ki convener amasung MLA singi coordination gi convener MLA Hawkholet Kipgensu saruk yakhibaga loinana atenba matam gi manung da consultative meeting pangthoknabagi matam lepnabasu warep laukhi Panbayai Manipur thokliba irang asida suda laiba Kuki kulai paibalup singi Kader Singh yausili haina maikai kayadagi ngangnabaga loinana satnariba su asi handoknaba miyamna akanba moongda lengakta taksilibani MP Bimol na miyambu lanna lamjingle BJP Bimol na singli nauri thokpa makai parliament ta thamkiba aduda karamba masang oiba wafam yaukibage sarat MP Akoijam Bimol na singli nauri thokpa makai parliamenta wafam khara thamkiba aduda wa masang oiba karamba wafam yaukibage haina BJP senior general secretary K Saratna wahang torakli loinana prime minister Modi na nomai kapa pumlep lep khre haikiba nate tapna pharaktuna tangdulai taba punsirol da hanjilakle haibani PM gi wafam asibu Manipur miyam da namthak tawbani haina MP Bimol na phongdokiba simak haiman bathoi miyambu lanna lamjingle haina mahakna phongdorakli MP Bimol na parliament ta thamkiba wafamga mari leinana thambal sanglen da pangthokiba pawgi mifam amada K Saratna Manipur gi matangda parliament ta pukhatkiba No confidence motion gi matung ina Prime Minister na pakhum piramdaida Congress ki MP sing na hogatlaga chatkhiba thawong adu opposition oibada matik sadabagi khudam ni haiki mahakna makha tarduna Opposition ama oibagi lengakta constructive oiba suggestion pifam thokpagi ona tainabada MP Bimol na irang asigi waroshin puraknaba lambi taklamdaba simak miyamna Bimol bu MP oina thagatlubagi wahanthok leite haina lawi haiki Parliament mifamda wangangbagi matam phangkiba MP Bimol na Manipur gi tangai fadaba NRC border fencing amadi sugi wafam amata pukatana drama gi moongda sangdoktuna laukhiba duna irang asigi waroshin mifamda NRC FMR na singba ningthina paikhanaba thamkiba adugumba Lok Sabha da Manipur gi MP anina pukhatlamlabadi afaba khongthangni laurumgadabani haina mahakna phongdokhi Tribe tai tol taunaduna Kuki lal holup kharaga lainariba su asi Manipur lengakna loisingadabani haina MP Bimol na phongdokhiba adumak MP amana haifam thoktaba wafamni thawong asimak Manipur miyambu lanna lamjingbani haina BJP Manipur na lawi haina party sigi wangangloi L Basantana phongdorakli mahakna makha tarduna sugi kanglon thugairakpadagi Kuki lal holup kharana India amadi Manipur lengaki marakta lairamba tribe tai tol tagi Manipur lengak yararoi haina se thakhiba laikre Sugi matangda lengakna lepkiba phire tasengli ahongba leite haiki MP Bimol gi yumda ngarang pangthokhiba pawgi mifam aduda Manipur gi matangda Prime Minister Modi na wangangde haina haikhiba wafam adu aranbani haukiba kumza inglising anika kulhumdoi gi me ahumda thokhiba irang asigi matung chahi dugi August saisat tara manga amadi July saisat ahumda Prime Minister na irang asigi matangda wangangkhiba laikre Mikhal gi matamda MP Bimol na masagi oina phongdokhiba manifesto da yaukhiba wafam sing parliament mifamda phongdoktaba laibak thibani Parliament ta panglaw da lawbagi mahutta masang oiba suggestion thambiduna irang asigi waroshin purakna bahotna bada mateng pangbiyu Manipur bu hena sakhotpa tangdu leitaba punsirol da hanjilakna ba lenga ki maikai dagisu angamba thakta hotnari haina mahakna phongdokhi